ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯖꯔꯛꯇꯣꯏꯁꯦ ꯄꯥꯟ ꯏꯔꯣꯝꯕꯅꯦ ꯑꯗꯒꯤ ꯉꯥ ꯑꯇꯥꯎꯕ ꯑꯃꯅꯦ ꯀꯣꯠꯅꯕ ꯈꯔꯒ ꯑꯗꯣ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯀꯩꯒꯨꯝꯕ ꯏꯔꯣꯝꯕꯁꯦ ꯃꯣꯔꯣꯛ ꯁꯥꯔꯝꯗ꯭ꯔꯁꯨ ꯎꯗꯅꯅꯦ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯊꯝꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯉꯥꯡꯗꯅ ꯂꯩꯔꯔꯣꯏꯒꯦ ꯆꯥꯕ ꯍꯧꯔꯒꯦ ꯈꯨꯠ ꯉꯁꯥꯏ ꯅꯥꯝꯖꯈ꯭ꯔꯕꯅꯤꯀꯣ Presione yardımı.
Cool. Em lùi đó đâu cuộn nó bây giờ xong yam bên em thầm như thế cuộn nó bây giờ thôi chúng bộ khôngจะทันนะว่าเราทำมันเนี่ยยามก็ยามนี่ตัวcuộn nó bây giờ lồng cuộnประกำไรยามอันนี้นะอันนี้ไหมครับชิคกี้พายนี่มาตั้ง solution จะกี่ไหม